Ministerial representative ama Happiduna popular government Asibu inclusive governance Leihnbiyu haina All Manipur MEITEI PANGAL Youth Association AMPYA gi MAIKEIDAGI PHONGDORAKLI AMPYA gi General Secretary Lairik Yengbam Zamina Khudekpiduna Thadorakpa Cherolamada Thenglabasu Thengna popular government ama lakpasi taramna okpaga loinana NDG lengak Asibu thagatpa phongdokli amaromda community singna kundaminariba lamdam masida lisinganiga taratreta NDG Alliance ki lengak Manipurda lakpadagi Pangal community ki maraktagi minister ama fawba haptana chalaiba haurakhi matam sangna Pangal MLA ama fawba council of minister singi marakta yawhandaba sina representation da democratic deficit thokhanduna ipa ipu haktaktagi leraklaba inclusive governance muthatnaba hotnari amadi nongmagi Pangal community Asibu backward oiraktuna chawkhatpagi lamjelda maning khalakli nakalamaromda haukiba chahi lisinganiga kulhumdoigi megi tarik ahumdagi lamdamasida thoklakiba community ani gi marakta chatharakliba thodok asina tongan ba community singi marakta awa chaitheng piba khak natana community singa sigi marakta trust deficit lakna hali maram asina oiraga popular government Semlaba Pawbada popular government asidagi withdraw taunaba akan makhongjang kaya changsinduna separate administration lehengadabani haiduna tongan bu wakalonda yumpam oiraga this is divisive political solution ama lakhana ba hotnari asigumba thawong sing asina apunbagi saktamda achauba singnaba ama oiri anoba popular government asida Deputy CM ani thamlaga Pangal MLA singi maraktagi MLA ama phawba ministerial representative thambida ba haibasi Pangan community bu namthana ba hotnabani India ge atopa state singda Hindu amadi Muslim singi marakta thokliba state sponsor incident mayam adu lamdamasida su pusilakna ba hotnarabra haibagi chingnaba lei maramasna Pangal MLA singi maraktagi ama ministerial representative ama thambiyu haina AMPYA gi MAIKEIDAGI khangalakli masina public confidence hengat hangani amadi participatory democracy lehenbada yamna maru oiba khongthang ama oigani karigumba lengak asi sembada NDG Alliance asina Pangan community ki maraktagi ministry fam pidaba taragadi NDG Alliance na India gi atai state ta tobagum Manipur da su MEITEI Pangal bu mirai re haina AMPYA na lawgani haina cherolasida makhatari